Kumja 2017 की मार्च Siraga Manga wasak loduna linglakhiba Manipur lenga na thangnaba chahi Kumja 2018 the war on drugs campaign hodokuna drug ki mayang to akanba thabak sing changsilakhiba gal loinana popi pambi sing paktak na yanthatpa gal loinana uripok cheraf court complex ta fawba and the NPS ek ki makhada lokatpa case sing yathuba wild chathanabagi dama fast track court fawba lingkhat khrabasu illegal drugs sing phagat kadaba security ki maikei degi campaign asibu phajai chingthokpagum bagi thawong thokibra haibagi wahang hangnaragle Pauchesina Thazaba Yaba Mafam Dagi Fangba Pauna Haibada Numit Kranigi Mamang Asingwa Numit Panjadre The NS2 Infal Dimapulambi Paringi Infal East District Ki Mafam Amadagi Gari Amadapura Kiba Yamla Drug Singa Kona Meeoi Khara District Police Amadagi Unit Amagi Fijam Setpa Officer Amadi Personal Kharana Haktheng na faraba matung da drug purakli ba Meeoi sing adudagi yamla senfam asengba sel masing Panjadre tangak ani ahom thongna tongan mafam sing da lawraba matung da Hatkhre haibagi pau fangki aduga drug ka kona na farba Meeoi sing adudagi yamla senfam adu lawbada natana drug hablakpa sapon kep khara sulahowi haibagi pau fangbangam pau chesina pau asi fangbadagi masibu kadai fawba achumba pau oibano natragana aranba yumfam yawdaba pau oigadori bra haibadu khangdokna bangasi numida waram pung 3:53 rom tarakpada thawdo asi thokhibani hariba mafam asi Imphal East District ki manung chanbana district asi ki superintendent of police Rakesh Balwan da telephone tawduna hangki pau chesina telephone tawbada SP masamang na pairakpadagi pau chesina saktaklaba matungda pau chesina asiguma report ama fanglei report ase chumbra natraga aranbra haina hanglubada SP na allegation khara tawnarakle adubu thawdo adugi matangda inquiry chathaba hore hairakhi adumoinama district police ke SP singdadi pau chesingda kupa warol sing Fongdokpagi ayaba pidi maram asina police ki PRO Netrajit ka pau phongna duna kupa warol sing lobiu haina phongdoraki pau chesina thawdo adu kadai fawba chumbano haina makha Tana hanglubada paukhum pirakide adumoina pau chesina ngasi numida waram pung 3:53 da SP masamang na telephone da pau asigi matang du bari shanarba matung ikan kanada da Imphal East District Police ki commando ge officer in charge Inspector Ningthaujam Devadas ki mathakta mahaki grave misconduct kidamak disciplinary proceeding lokhat kadabana mahak Assam Police Manual Part 3 ki Rule 66 na piba power gi makhada khudakta gi suspension na thamle haina DGP Rajiv Singh anu khuyek piba order ama social media ki tungan ba platform sing da viral oirakhi order asigi matungina commando gi OC asina suspend da leiringai gi manung da mahak headquarter asi Imphal East District ki SP ga office da oigani amasung mari leinaba authority dagi mangjong na permission lawdrabadi mahak headquarter asi thadoktu chat pi yaro haiba wafam su phongdoraki Social media da viral oirakhiba DGP ki order adu ngasi thokibani aduga order adugi number na E43/2/2025 PHQ-ADM ni Social media da viral oirakhibadagi police department ki DIG amada ngasi numidang athengba order si achumbara natroga aranbra haiduna khangdoknaba telephone tarubada matam thengman khibana pairakhide adumoinamak social media ki tongan ba platform khara dadi suspension ki order si makhata na personal khara gi mathakta suthokle haibi wafam sing amu khanna viral oirakhi Adubu Manipur Police Headquarter natraga Police Control Room dagi di official oiba pau amata fangbangam khide Maya Imphal Assembly Constituency da laiba tungan ma Meeoi kunga taretagi fishery amadi pigri gi loan pigani haiduna sel oina lupa lakh taraga mangarong sanpham khonggatkhre haina pau mising da phongdokre Paugi mifam da wafam masiga loina na phongdokhiba singdi Moirangkhom Saugai Jamlayakta laiba Giving Foundation Northeast Zone Registration Number NND270 2019 gi chairman haiba and Surjavan Elas Tanhan Kauba Meeoi asina haukiba kumja 2023 ki December taraga taretagi kunga mathoi fawba mayang Imphal laiba Bread Boys Association BBA gi indoor hall numit mangani gi integrated farming soil conservation amasung wetland conservation gi training program ama pangthoki hairi training asida sarugya kyo Meeoi singda foundation asigi chairman ni haiba Meeoi asina chada kuntra gi changda subsidy yawa fishery amadi pigri gi loan pigani haduna loan gi senfam singi chada Taragi changda deposit tawhan ki deposit tawraba matungda loni oiragani haiba Meeoi singda sanction letter piraba matungda NGO asiga loni kunga taret ka gi marakta loan agreement ama sukhek pinaki hari masigi matungda loan gi senfam phangnabani haiduna bank amada account hanghalle haiduna NGO asigi chairman loni sing account ta loan gi senfam sing chaklaklagani haiduna matam piraki adubu loni singna thigalubadadi Meeoi asi miyamdagi namthak tawraga sel khongapa Meeoi ama oiramle Kumja 2024 ki July tara kunga tareta nambol gi mafam amada laiba advocate amagi chamber da mahangna khonggatkiba sel sing adu handoklagani haina sukhuyek pinaki adubu pithorakta badagi loni oining luba singna mahaki yumda kayarok chatki adubu mahaki yum solon na lerama thengna rakhyari maram sina miyam dagi namthak tawraga sel loksen kiba Meeoi asibu fangnaba thibada amasung loksen kiba senfam sing handok hanbada
mari leinabasinga miing changbiu haina su pawgi mifam asida mayang Imphal maning lekai IB road tagi Hatkhre mayum sanato mana paw mising da phongdoki Imphal West ki Deputy Commissioner na July 7 2025 ta thokiba order number DCIW 8/6 eviction 2025 amasung namsangi SDO na numit simakta da thokiba order number SDO LSG 98 MISC 2025 amasung Deputy Commissioner na July 13 2025 ta thokiba order number DCIW 8/6 eviction 2025 ki matungina July 12 2025 theki thangal kaithel da and cross toksin mani haibasing eviction tawba hokibaga loinana makhata na chathana ba thokiba order sing asigi matungina kai sampa junction dagina Malom Moirang khom dagina MU gi main gate khoyathong dagina thangmayun lambi paring da assembly gi gate fawbi marakta and cross toksin mani haibasing mai pakna eviction tawbi thabak jiri chat khrabasu thangal kaithel gi oinadi kaithel asida leiba dukan yum singi mapuni funa order sing asigi mauta high court ta wakalakpadagi thangal kaithel da eviction gi thabak khudi thiga dawribra haibi yuhang thorakle DC na khongthang anirakta eviction ga mari lena na thokiba order amasung lamsangi SDO na thokiba order yauna puna order ahum asi High Court of Manipur na stay dawduna chatna hanbiganu haiduna High Court wakalakle wakalakiba petitioner nifugi manungda yauriba singdi singjamai mayang mamlaikai nongmai ka pamningol moirang them ongbi santi bala humfugani pan mapuraiba M Biren Khrai lege mamlaikai dagi laifungbam ongbi saitabama humfudara ga humtaruk thangal kaithel lagi Bajinder Singh nifuga manga apokpa lekhidraba Puran Singh RK Indusna humfudara ga manga apokpa lekhidraba RK Sanayama Victor Lokham yangkai apokpa El Mangi N Premjit nifuga mapan apokpa N Iboton NG Saitya marifuga nithoy apokpa NG Amu Pankaj Gupta yangkai ganithoy apokpa DP Gupta RK Sorojini mapureba lekhidraba Manihar SK humfudara mapureba S Chandras CS Mohondo humfudara apokpa CS Babu lekhidraba Sagol Sem Manigi mahut sinba S Ibochauba marifu S Ibochau humfuga taruk Naresh Kumar Jalan humfu apokpa L Sivagavan Jadam Deep Goswami nifu apokpa Pankaj Bhushan Goswami khoyathong rotagi thodam Indira nifuga taruk mapureba Prit Lal Singh Singdamai to Laikai dagi oinam ningol santibala humfugani toy mapurabati es Nilo Kumar thangal kaithel dagi pi Sunikanta apokpa pi Samungo M Binabati marifuga tare apokpa lekhidraba M Ibochauba MG Avenue dagi Sanwa Saha nifuga manga apokpa lekhidraba Sirasuddin na Uripok dagi M Hakim yangkai gani toy apokpa lekhidraba M Jarma thangal kaithel dagi Joy Koijam Stephen nifuga taru apokpa lekhidraba K Nilo posangmam pisak marifuga mari apokpa P. Gerani Hatkhre mayum ningol kulabati marifu mapureba M Ram Kangjam sanatomi humfuga manga mapureba ning thausam sarat MJ Avenue degi Sunil Adhikari yangkai gamari apokpa Prince Prasad Prem Narayan Adhikari thangal kaithel degi S Munindro humfudara ga manga apokpa S Jibon and Robin yangkai ga taru apokpa M Romon Lukram Prakash yangkai ga mapan apokpa L Nimai Chan MJ Avenue degi Sunil Kumar yangkai ga tarit amasung thangal kaithel degi L Chauba yangkai ga taru apokpa L. Ragumani na chingba yauri wakadasi Manipur lenga ki mahut sinba Secretary Land Resource Deputy Commissioner Imphal West Director mahut Imphal West ki SP Lamsangi SDO Imphal Municipal Corporation ki Municipal Commissioner amasung Mayor bu respondent sing ohenduna file tabrekhibani wakadasi High Court of Manipur na writ petition civil number 595 of 2025 oina Hatkhre aduga writ petition na siga file tabrekhiba miscellaneous case WPC number 559 of 2025 su Hatkhre Wakat Singh asi High Court of Manipur Justice A. Guneswar ki bench na hawkiba sagol se numita wal chathanabagi da malokhalakpada petitioner sing imaikeda counsel G. Puspana lepki counsel na court submit tawrakpa wafam sing taraba matungda court na respondent tore makta notice issue tawkhre court na issue tawkiba notice sing adu respondent number amadagi na mga fawbagi na advocate general gi mateng pangduna saruk yakiba junior government advocate A. Baiga na lawki Aduga IMC ki Municipal Commissioner amasung Mayor na oiriba respondent number taruk amasung taret ki notice na Senior Counsel Y. Nirmal Chanbu assist tawkiba Counsel U. Agastana lawki court na wakat asi lawkhalakpada Advocate General gi maikay digidi government gi amasung public kilam na chaba patalen oiriba petitioner sing gidi eviction gi thabak asina sokhaloy haiba wafam phongdoki aduga asengba demolition tawduna eviction gi thabak asisu public land da demarcation tharaba matungda kadai fawba encroach tawi haibadu confirm taraba matungda chathagadabani haiki loina petitioner sing nasu encroachment tawba yaram lagadi demarcation gi thabak tasu mating pangbina bahaki loina petitioner singi patalen manungda demolition madi eviction tawroi hairaduna patalen manungda leiriba singdi mathau taba thabak sing pangthoktuna eviction tawroi haiba wafam su court thamki court nakalani gi warol sing taraba matungda case sigi makha taba wal tha sigi kungatare ta amu hana chathanaba lepki petitioner sing file tarokhiba wakada sida phongdokhiba te wafam sing na
petitionersing asi revenue village number 38A Khwai Bazar gi manung chan mafam oriba thangal kaithel lam mapugi record ta leiraba patadar ngakthani patadar sing asina makhoi gi lam sing asibu leinana ba yum amasung sel lak na ba pambai oina sijinarakpani haribi dukan yum sing asi haukiba kumja 1960 amasung 70 gi matamda sakhibanina chahi angkhai degi humfu rong gi matam asi patadar sing asina lereklibani makoina building sing saba matamda hojik leriba lambi asigi level gi mathakta sakhibani building sing asigi staircase sing na footpath sing sabani adubu lambi sema amasung black topping tawbagi mingda hojikti thangal kaithel gi lambi sing asi building sing asigi veranda gi mathakta leirakle aduga staircase sing na leinung du changkhre haidi maram asina staircase gi area sing adu hojikti thangal kaithel gi footpath sing oina sijinarakpani haina supalli kumja 2013 da Imphal Municipal Corporation da Imphal Municipal Council oringai da chahi adugi April 3 da Imphal Municipal Council building by launch 2013 gi notification thoki notification adu extraordinary gazette of Manipur da sufongki haiba wafam supali by law asina piriba rules sing municipal area manung da laiba building sing sagat padanga na chatkadabani adubu petitioner sing building sing asidi hariba ek asi pass tawdringai da sakhibani na hojikti makhoi bu unauthorized the occupants and encroacher sing oina uhalle haiba wafam sufongdokhi Nuclear scientist yauna Thouri Yallaga Hatkhre nuclear scientist ama yauna punna Meeoi ani Iran Supreme Court ki yathang matung ina Thouri Yallaga Hatkhre Meeoi ani mag Israel da aron ba pau pi haibigi maral da sibigi chairak pi khibani Iran gi Meeoi ani aduna sel gi damak Israel gi secret agency Mossad ta pau pirambani hairi handak Israel ga songna ki balan hek loisin ki baga mathang manau naina Israel gi thabak toramba Iran macha kaya lepa leitena farak khibani hairi Kerala da haloi rabi nupi ani yum da sina leiramba thengnakhre Kerala gi Kozhikode punna leimina binupi machin manau ani makhoigi yum adugi manungda karidagi nu khangdaba angakpa fibam singda Siraga Leiramle thengnakhre makhoiga leiminaba makhoigi mawpa nupa adudi thiba khangdana chatkhre nupi sing adu movie kwa da leiba Sri Jaya humphudaraga mathoi amasung Puspa humpuga tarukni makhoigi hakchang sing adu makhoigi baragi yum adugi tongan tongan ba ka singda angauba fi singna kuplaga leirami Thangja numita mawpa nupa promote na magi phone switch off tawdringagi mamangda misi sing adugi matangda mari mata singda khanganaba makhoi telephone tawrakhibadagi chungnaba ama ponki police na hojik lottery ticket sing yonba case asida mapungaina chingnaba amagi maming haplaba masagi chahi humfuga humdoi suraba promote unaba pami ahanba pawmi singna machin manau sing adu maukhuri melaga natraga adumba mawong amada hatkhiba oirambi yai haiba utli police na CCTV footage adu su yengsilli adubu Thiba khangdriba mawpa nupa dugi khungul libada mateng oinaba notice amasu thokhre machin mana ahum adu chahi ahungi mamangdagi puna leirakhibani report sigi matung ina Sri Jaya amasung Puspa animak chahi ahal oisilakpaga loinana anaba singgi damak layang lakhibani makhoi healthcare ama oina thabak tawrakhibagi damak Puspa na phangba pension gi sanfam na hingnabagi pambai ama oina leirakhibani hairi